ꯑꯗꯨꯛ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯅ ꯍꯥꯟꯅ ꯏꯪꯂꯝꯕ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯏꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯂꯩꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄꯅꯤ꯫ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯕ ꯅꯨꯄꯤꯗꯣ ꯏꯪꯕꯅ ꯁꯨꯞꯂꯕ ꯕ꯭ꯂꯦꯡꯀꯦꯠꯇꯣ ꯃꯀꯣꯛ ꯐꯥꯎꯕ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯐꯃꯨꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯕꯣꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯁꯨꯞꯆꯤꯟꯕꯤꯔꯛꯂꯦ꯫ ꯃꯥꯒꯤ ꯔꯨꯝ ꯍꯤꯇꯔꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯌꯥꯗ ꯊꯝꯂꯒ ꯃꯃꯥꯏꯗ ꯀꯨꯞꯁꯤꯜꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯒ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ, "ꯕ꯭ꯂꯦꯡꯀꯦꯠ ꯑꯊꯥꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯕꯅꯤ, ꯔꯨꯝ ꯍꯤꯇꯔꯁꯨ ꯑꯣꯟ ꯇꯧꯔꯕꯅꯤ, ꯏꯪꯂꯔꯣꯏ, ꯅꯀꯣꯛ ꯐꯥꯎꯕ ꯁꯨꯞꯆꯤꯜꯂꯨꯔꯅꯨ, ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ"꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯈꯣꯟꯖꯦꯜ ꯀꯥ ꯍꯦꯟꯅ ꯄꯤꯛꯈꯤꯕꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯣ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯂꯟꯆꯦꯟꯕ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯕꯣꯔꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ, ꯇꯞꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ, ꯊꯥꯔꯞ ꯇꯧꯕ ꯍꯥꯏꯅꯦꯛ ꯑꯃ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯗꯨꯗꯩ ꯈꯨꯃꯨꯛ ꯆꯣꯟꯕ ꯀꯣꯠ ꯑꯗꯣ ꯐꯠ ꯂꯤꯠꯁꯤꯜꯂꯒ ꯃꯆꯤꯟꯗ ꯃꯨꯔꯃꯨꯔ ꯁꯣꯜꯂꯤ꯫ "ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯃꯍꯥ ꯄꯥꯄꯤꯒꯤ ꯅꯨꯄꯥꯗꯣ ꯉꯥꯛ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯤꯗ ꯑꯩ ꯂꯥꯛꯑꯦꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯅꯦ"꯫ ꯃꯁꯥꯗ ꯏꯪꯕ ꯐꯥꯎꯗꯅꯕ ꯂꯤꯠꯁꯤꯟꯕ ꯌꯥꯕ ꯂꯤꯠꯁꯤꯜꯂꯒ ꯀꯕꯣꯔꯗ ꯊꯤꯡꯖꯤꯜꯂꯝꯂꯦ꯫ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯌꯥ ꯑꯣꯏꯕꯒꯤ ꯏꯉꯥꯟ ꯉꯥꯜꯂꯝꯕ ꯑꯗꯨꯁꯨ ꯀꯟꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯅ ꯄꯨꯃꯝ ꯃꯝꯈ꯭ꯔꯦ꯫ ꯑꯗꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯆꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯥꯡꯒꯣꯟꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯆꯨꯔꯤꯕ ꯅꯣꯡꯗꯨꯗ ꯌꯦꯡꯂꯒ ꯄꯦꯟꯐꯥꯠꯇꯅ, "ꯃꯇꯝꯁꯨ ꯅꯠꯇꯅ ꯀꯌꯥ ꯀꯟꯅ ꯆꯨꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛꯇꯤꯅꯦ ꯏꯪꯕꯅ ꯊꯣꯛꯄ ꯐꯥꯎ ꯉꯝꯂꯔꯣꯏ"꯫ ꯁꯣꯜꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯒꯦꯠꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯆꯥ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ, "ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯕ ꯖꯥꯠꯂꯕ"꯫ ꯆꯠꯂꯤꯕꯗꯨ ꯋꯥꯔ ꯃꯥꯜꯂꯤ ꯂꯩꯔꯤꯕ ꯃꯣꯔꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯆꯨꯔꯤꯕ ꯅꯣꯡꯗꯨꯅ ꯀꯥ ꯍꯦꯟꯅ ꯏꯪꯂꯕꯁꯨ ꯃꯆꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯏꯪꯕ ꯈꯪꯗꯦ꯫ ꯃꯄꯥꯟꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯉꯥꯏꯔꯤ꯫ ꯃꯥꯅ ꯐꯝꯂꯤꯉꯩ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯥꯏꯗꯨ ꯐꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯒꯦꯠ ꯍꯥꯡꯂꯝꯕꯗ ꯃꯃꯥꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯒꯦꯠꯇꯨ ꯐꯖꯅ ꯍꯥꯡꯂꯝꯂꯒ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯗꯨꯅ ꯃꯅꯨꯡ ꯊꯧꯖꯤꯜꯂꯛꯏ꯫ ꯈꯥꯝꯈ꯭ꯔꯦ꯫ ꯆꯨꯔꯤꯕ ꯅꯣꯡꯗꯨ ꯊꯋꯥꯁꯥꯗ ꯑꯃꯨꯛ ꯐꯠ ꯀꯨꯝꯂꯒ ꯒꯦꯠ ꯊꯤꯡꯖꯤꯜꯂꯝꯃꯤ, ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯃꯥ, ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯩꯔꯝꯃꯤꯅꯣ"꯫ ꯁꯅꯥꯔꯩ ꯂꯨꯊꯕ ꯃꯤꯠꯌꯦꯡꯅ ꯃꯆꯥꯗ ꯌꯦꯡꯂꯒ, "ꯊꯣꯏꯕ, ꯅꯪ ꯉꯁꯤꯁꯨ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ"꯫ ꯂꯨꯍꯦꯟꯕ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯄꯣꯊꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯈꯤꯇꯪ ꯊꯛꯄꯅꯤ, ꯌꯥꯝꯅ ꯅꯠꯇꯦ". "ꯅꯣꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯠꯂ ꯐꯥꯎꯕꯗ ꯉꯥꯎꯔꯤꯕ ꯅꯤꯁꯥꯗꯨ ꯍꯟꯗ꯭ꯔꯤꯕꯗꯨꯗ ꯅꯪꯅ ꯈꯤꯇꯪ ꯊꯛꯄꯅꯦꯕ"꯫ "ꯑꯁ ꯏꯃꯥ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯎ, ꯊꯦꯡꯉꯦ". ꯁꯅꯥꯔꯩ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯦꯟꯗꯕꯒꯤ ꯈꯣꯟꯖꯦꯜꯗꯣ, "ꯑꯩꯈꯣꯏ ꯑꯁꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯣ ꯍꯥꯏꯕꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯀꯌꯥꯝ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ"꯫ ꯂꯨꯍꯦꯟꯕ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ "ꯏꯃꯥ, ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯣ"꯫ "ꯅꯪ ꯅꯇꯣꯝꯇꯔꯣ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯤꯕꯁꯦ? ꯍꯥ, ꯃꯤꯗꯤ ꯑꯃꯠꯇ ꯀꯥꯏꯅꯗꯕ꯭ꯔꯕ? ꯃꯣꯏꯁꯨ ꯅꯨꯄꯤ ꯀꯥꯏꯅꯕ ꯈꯨꯗꯤꯡ ꯅꯪꯗꯧꯅ ꯉꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕ꯭ꯔꯣ"꯫ ꯂꯨꯍꯦꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩ ꯍꯤꯡꯅꯤꯡꯗꯦ ꯏꯃꯥ, ꯑꯩꯒꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯏꯃꯥꯟꯅꯕ ꯀꯌꯥꯅ ꯃꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯕꯗ ꯍꯔꯥꯎꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨꯃꯛ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯤ ꯏꯃꯥ, ꯑꯗꯨꯕꯨ ꯑꯩꯗꯤ"꯫ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯐꯠ ꯐꯠ ꯍꯥꯏ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯏꯃꯥꯒꯤ ꯊꯣꯏꯕ, ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ ꯈꯪꯉꯕꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯩ ꯋꯥꯏꯌꯦ ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯋꯥꯏꯌꯦ". ꯃꯆꯥꯒꯤ ꯃꯇꯧꯗ ꯀꯞꯂꯤ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯇꯨꯅ, "ꯆꯪꯉꯣ,
ꯆꯠꯂꯣ ꯆꯣꯠꯂꯤꯕ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯏꯃꯥ ꯀꯣꯐꯤ ꯑꯁꯥꯕ ꯂꯣꯟꯕꯤꯔꯛꯂꯒꯦ ꯂꯨꯍꯦꯟꯕ ꯃꯈꯣꯡꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯆꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯩꯊꯣꯛꯂꯨꯔꯕ ꯃꯄꯤꯗꯣ ꯑꯃꯨꯛ ꯁꯤꯟꯊꯔꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯋꯥꯔꯕ ꯏꯁꯥꯒꯤ ꯃꯇꯧꯁꯤꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯈꯤꯅꯤ ꯁꯣꯝꯗ ꯄꯨꯟꯁꯤꯕ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗ ꯃꯃꯥꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯃꯒ ꯍꯪꯒꯥꯝꯃꯜꯂꯝꯃꯤ ꯑꯗꯨꯗꯩ ꯍꯥꯊꯨ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯉꯥꯏꯈꯣ ꯅꯪ ꯅꯦꯅꯦ ꯍꯣꯏꯗ ꯀꯩꯅꯣꯝꯇ ꯄꯤꯔꯝꯃꯨ ꯄꯨꯟꯁꯤꯕ ꯆꯠꯂꯝꯕꯗꯣ ꯂꯦꯞꯇꯨꯅ ꯀꯔꯤꯃꯨꯛ ꯄꯤꯗꯣꯏꯅꯣ ꯁꯨꯅꯤꯇꯥ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇ ꯄꯤꯛꯇꯛ ꯇꯧꯕ ꯇꯤꯐꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯍꯣ ꯉꯔꯥꯡ ꯍꯧꯕ ꯈꯦꯔꯗꯨꯅꯦ ꯅꯪꯒꯤ ꯃꯥꯃꯣꯗꯣ ꯈꯦꯔ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨ ꯄꯨꯟꯁꯤꯕ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯇꯤꯐꯤꯟꯗꯣ ꯂꯧꯗꯨꯅ ꯏꯃꯥ ꯅꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝꯗ ꯄꯣꯠ ꯄꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯨ ꯀꯩꯒꯤꯅꯣ ꯁꯨꯅꯤꯇꯥ ꯃꯆꯥꯗ ꯃꯃꯤꯠꯇꯣ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯩꯅ ꯀꯌꯥꯝ ꯄꯤꯗꯅꯅꯣ ꯅꯪꯅ ꯑꯁꯤ ꯍꯥꯏꯔꯤꯁꯤꯅ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯄꯤꯗꯦ ꯌꯥꯝ ꯄꯤꯗꯦꯕ ꯕꯕꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯄꯤꯕꯒꯤ ꯋꯥꯅꯤ ꯐꯣꯡꯅ ꯄꯤꯕꯗꯨꯅꯤ ꯀꯩꯅꯣ ꯄꯣꯠ ꯄꯤꯕ ꯍꯥꯏꯁꯦ ꯂꯣꯟꯅ ꯄꯤꯕꯗꯨꯗꯤ ꯄꯣꯠ ꯄꯤꯕ ꯅꯠꯇꯦꯕ ꯀꯔꯦꯝꯗꯕ ꯃꯑꯣꯡꯗ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯁꯨꯅꯤꯇꯥ ꯁꯥꯎꯅ ꯅꯄꯥ ꯇꯥꯔꯒ ꯑꯩꯁꯦ ꯃꯄꯥꯝꯗ ꯄꯣꯠ ꯄꯤꯕ ꯌꯥꯝ ꯃꯥꯜꯂꯝꯃꯅꯤꯅꯦꯍꯦ ꯃꯍꯥꯄꯥꯄꯤ ꯅꯪꯕꯣ ꯄꯨꯟꯁꯤꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕ ꯃꯆꯥꯗ ꯌꯦꯡꯂꯒ ꯁꯨꯅꯤꯇꯥ ꯁꯥꯎꯔꯞꯅ ꯁꯣꯜꯂꯤ ꯏꯆꯥ ꯑꯃꯇꯪ ꯊꯦꯡꯅ ꯌꯥꯎꯖꯕꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯣ ꯒꯦꯠ ꯃꯅꯨꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯈꯥꯝꯂꯝꯗꯨꯅ ꯇꯤꯐꯤꯟ ꯄꯥꯏꯗꯨꯅ ꯃꯅꯨꯡ ꯆꯪꯉꯛꯏ ꯅꯦꯅꯦ ꯑꯩ ꯂꯥꯛꯏ ꯃꯄꯥꯟꯗ ꯃꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯂꯩꯃ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯂꯥꯎꯗꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯅꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯆꯪꯉꯛꯑꯔꯣꯏꯒꯦ ꯇꯧꯕ ꯊꯦꯡꯉꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯀꯨꯏꯔꯣꯏꯗ ꯅꯦꯅꯦꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤ ꯑꯁꯤ ꯆꯥꯔꯒ ꯆꯠꯂꯣꯀꯣ ꯄꯨꯟꯁꯤꯕ ꯃꯥꯅ ꯄꯥꯏꯔꯤ ꯇꯤꯐꯤꯟꯗꯣ ꯂꯩꯃꯗ ꯄꯤ ꯑꯩꯈꯣꯏ ꯁꯨꯅꯤꯇꯥꯅ ꯈꯦꯔ ꯄꯤꯔꯛꯄꯅꯤ ꯑꯩꯁꯨ ꯁꯤ ꯈꯔ ꯆꯥꯔꯛꯏ ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯂꯩꯃ ꯄꯨꯟꯁꯤꯕꯅ ꯄꯤꯔꯛꯂꯤꯕ ꯇꯤꯐꯤꯟꯗꯣ ꯂꯧꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯁꯨꯅꯤꯇꯥꯅ ꯑꯗꯨꯝ ꯇꯧꯔꯤꯁꯤꯕꯣ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤ ꯀꯧꯕꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪ ꯂꯩꯕꯗ ꯆꯨꯞꯆꯥꯞꯇ ꯂꯩꯔꯗꯤ ꯕꯣꯔꯤꯡ ꯆꯨꯅꯤꯅ ꯏꯃꯥꯒꯤ ꯍꯦꯛ ꯂꯥꯎꯅꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯀꯧꯔꯤꯅꯤ ꯆꯠꯂꯒꯦ ꯑꯩ ꯊꯦꯡꯉꯦ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯗꯨꯅ ꯉꯔꯥꯡ ꯍꯣꯇꯦꯜꯗ ꯂꯩ ꯍꯥꯏꯔꯛꯏꯁꯦ ꯃꯣꯏꯕꯨ ꯌꯥꯝ ꯊꯦꯡꯅꯒ ꯍꯜꯂꯛꯄ꯭ꯔꯕ ꯅꯪꯅ ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩꯗꯒ ꯂꯥꯛꯇ꯭ꯔꯣ ꯄꯨꯟꯁꯤꯕ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯅꯥꯀꯟꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯏꯟꯐꯣ ꯊꯝꯃꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯔꯕꯅꯤꯅ ꯅꯣꯏ ꯃꯥꯡꯗ ꯀꯦꯅꯕꯗꯣ ꯏꯀꯥꯏꯌꯦꯅ ꯍꯣꯇꯦꯜꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯃꯣꯏꯅꯤ ꯔꯣꯃꯥꯟꯁꯇꯣ ꯃꯤꯠ ꯁꯣꯛꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯦ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯄꯨꯟꯁꯤꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯒꯦꯠ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯅ ꯂꯥꯎꯔꯝꯃꯤ ꯕꯁꯟꯇ ꯃꯇꯝ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕꯗ ꯀꯟꯅ ꯉꯥꯎꯔꯤꯕꯅꯤꯅꯦ ꯂꯩꯃ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯂꯥꯎꯔꯛꯏ ꯃꯃꯤꯠ ꯉꯥꯎꯕ ꯀ꯭ꯔꯤꯁꯅꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯔꯣꯃꯥꯟꯁ ꯇꯧꯔꯒ ꯂꯩꯔꯝꯅꯤꯀꯣ ꯅꯪ ꯀꯨꯞꯅ ꯁꯦꯟꯅꯧ ꯈꯔ ꯄꯨꯟꯁꯤꯕꯁꯨ ꯂꯩꯃꯒꯤ ꯋꯥ ꯇꯥꯕꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯉꯥꯎꯔꯦ ꯍꯟꯗꯛꯇꯤꯅꯦ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯗ ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯅꯤꯟ ꯋꯥ ꯀꯥꯕ ꯀꯣꯐꯤ ꯀꯞꯇꯣ ꯄꯥꯏꯗꯨꯅ ꯕꯦꯜꯀꯅꯤꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯡꯂꯞ ꯇꯧꯕ ꯕꯤꯜꯗꯤꯡꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ ꯀꯨꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯔꯦꯂꯤꯡꯗꯨꯗ ꯉꯥꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞꯇꯣ ꯊꯥꯡꯒꯠꯂꯒ ꯊꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯈꯥꯕ ꯆꯪꯉꯛꯇꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯏꯪꯗ꯭ꯔꯣ ꯅꯪꯕꯣ ꯏꯪꯗꯦꯗ ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯗ ꯃꯈꯥꯗ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯝꯒꯦꯅ ꯂꯥꯛꯏꯅꯤ ꯑꯂꯦꯛꯁ ꯈꯥꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯈꯥꯕ ꯂꯟꯆꯦꯟꯕꯅ ꯂꯤꯡꯖꯦꯜꯁꯦ ꯂꯨꯅ ꯇꯧꯕꯤꯔꯖꯥꯠꯂꯥ ꯈꯥꯕꯁꯨ ꯑꯂꯦꯛꯁꯇ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯂꯤꯡꯖꯦꯜꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯕ ꯃꯇꯝꯗ ꯂꯟꯆꯦꯟꯕ ꯉꯥꯎꯕ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅꯁꯨ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡꯁꯨ ꯄꯥꯔꯇꯤ ꯃꯐꯝꯗ
ꯃꯥꯅ ꯂꯤꯡꯖꯦꯜꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯦꯌꯔ ꯂꯧꯏ ꯍꯥꯏꯕ ꯅꯪꯕꯨ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ? ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯕꯅꯤ, ꯑꯩ ꯂꯣꯏꯅ ꯎꯍꯧꯏ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯉꯣꯟꯗ ꯌꯦꯠꯂꯒꯨꯝꯁꯤꯗ ꯅꯨꯡꯁꯤꯅ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯑꯂꯦꯛꯁ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯐꯝꯗ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯨꯕꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯕꯕꯥꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗ ꯃꯤꯔꯝꯗ ꯂꯩꯔꯨꯕꯅ ꯃꯥꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ, ꯂꯩꯖꯈ꯭ꯔꯁꯅꯨ ꯅꯨꯡꯉꯥꯏꯅ꯫ ꯒꯥꯔꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯂꯤꯡꯖꯦꯜꯗꯣ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯊꯣꯏꯅ ꯎꯗꯕ ꯄꯣꯠ ꯉꯥꯛꯇ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕꯗ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯨꯅ ꯍꯧꯒꯠꯄꯗ ꯃꯀꯣꯛꯁꯨ ꯉꯥꯎꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯈꯨꯠꯇ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯕꯣ? ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ? ꯂꯤꯡꯖꯦꯜ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ, ꯌꯥꯔꯅꯤꯗ꯫ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯉꯔꯥꯡ ꯄꯥꯔꯇꯤ ꯃꯐꯝꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄ, ꯑꯗ ꯁꯤꯗ ꯁꯨꯝ ꯆꯪꯉꯛꯑꯕ꯫ ꯄꯥꯔꯇꯤ ꯄꯜꯂꯛꯄꯗ ꯂꯤꯡꯖꯦꯜ ꯀꯔꯤꯅꯣꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ, ꯑꯩꯅ ꯉꯔꯥꯡ ꯊꯛꯄ ꯖꯨꯁꯇꯣ ꯀꯣꯛ ꯐꯖꯅ ꯉꯥꯎꯕꯅꯤ, ꯀꯔꯤ ꯖꯨꯁ ꯑꯣꯏꯕꯖꯥꯠꯅꯣ? ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯂꯟꯆꯦꯟꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯀꯣꯐꯤꯗꯣ ꯐꯃꯨꯡꯒꯤ ꯅꯥꯀꯜꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ, ꯅꯪꯅ ꯅꯍꯥꯟꯗꯩ ꯊꯛꯇꯕ ꯉꯔꯥꯡꯗ ꯅꯧꯅ ꯊꯛꯄ ꯖꯨꯁ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯒꯅꯦ ꯀꯣꯐꯤꯁꯦ ꯊꯛꯆꯤꯜꯂꯒ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯑꯣ, ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯒꯦ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯌꯦꯡꯂꯛꯏ꯫ ꯉꯔꯥꯡ ꯃꯥꯅ ꯁꯦꯠꯈꯤꯕ ꯔꯦꯗ ꯃꯆꯨꯒꯤ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯐꯨꯔꯤꯠ ꯇꯣꯞꯇꯨꯒ ꯔꯦꯗ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯗꯨꯒ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯑꯩꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤ ꯐꯥꯎꯕ ꯍꯣꯡꯕ ꯉꯝꯗ ꯇꯨꯝꯂꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯒ꯭ꯂꯥꯁ ꯉꯥꯛꯇ ꯑꯣꯏꯕ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯐꯥꯏꯜ ꯑꯃ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯤ꯫ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟ꯫ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯈꯪꯉꯧ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯏꯁꯨꯛ ꯁꯨꯛꯏ꯫ ꯅꯪ ꯃꯐꯝꯁꯤꯗ? ꯂꯨꯁꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯂꯟꯆꯦꯟꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯗꯥꯆꯧ, ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯕ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯟꯆꯦꯟꯕ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯣ ꯏꯟꯊꯣꯛꯇꯨꯅ, ꯀꯣꯜꯂꯤꯕ ꯅꯈꯨꯠꯇꯣ ꯊꯥꯗꯣꯛ, ꯃꯥ ꯃꯐꯝꯁꯤꯗ ꯂꯩ, ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯂꯨꯁꯤ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ, ꯍꯦꯟꯅ ꯆꯦꯠꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯂꯟꯆꯦꯟꯕ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯣ ꯀꯟꯅ ꯃꯨꯠꯇꯨꯅ ꯁꯠꯂꯕ ꯇꯨꯡ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯂꯥꯎꯏ꯫ ꯉꯥꯎꯔꯕꯣ ꯅꯪ? ꯉꯥꯎꯔꯦ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ, ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯅꯨꯕ, ꯗꯥꯆꯧ, ꯑꯩ ꯌꯥꯝ ꯋꯥꯔꯦꯕ꯫ ꯂꯟꯆꯦꯟꯕ ꯂꯨꯁꯤꯒꯤ ꯋꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯐꯪꯂꯕ꯭ꯔꯥ ꯅꯪꯁꯨ ꯃꯤꯅꯝꯕꯒꯤ ꯅꯨꯡꯁꯤ ꯆꯩꯅꯥꯗꯣ? ꯈꯥꯡꯉꯨ ꯆꯩꯅꯥꯗꯣ, ꯅꯪꯅ ꯂꯥꯟꯖꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯕ ꯗꯥꯆꯧ꯫ ꯅꯪꯕꯨ ꯏꯊꯥꯗ ꯀꯣꯟꯁꯤꯟꯕ ꯑꯩ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯨꯁꯤ ꯁꯥꯎꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯑꯗꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯕ? ꯂꯟꯆꯦꯟꯕ ꯂꯨꯁꯤꯗ ꯌꯦꯡꯂꯒ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ, ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯔꯨꯝꯗꯨꯗ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯏꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯒ, ꯗꯥꯆꯧ, ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯇꯞꯅ ꯀꯧꯔꯝꯂꯒ ꯁꯦꯀꯦꯟ ꯐꯥꯅ ꯄꯟꯊꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯡꯗꯣ ꯊꯨꯅ ꯊꯥꯡꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯅꯨꯄꯥꯗꯣ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯦ ꯇꯥꯔꯝꯗꯅ ꯀꯔꯤꯒꯤ ꯇꯍꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈꯤꯕꯅꯣ? ꯇꯥꯈꯣ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯅꯪ ꯇꯥꯈꯣ꯫ ꯆꯩꯅꯥ ꯑꯃꯗꯤ ꯗꯥꯛꯐꯝ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯛꯂꯕ ꯅꯨꯄꯤꯗꯣ
नुपादुना नुंसी इरी खरा खिकपीबदा फंकिबा सैना पुंबा नाकंदे इंथोकलगा थमलगा ngarang nahanda mafamda khodol thammakliba nungsibaduda momon minok noksarurabani nokruba minok tuna khara khasik hantharakpada lanchinbana lusida thamoi singni nungsi haiba wahaido takhibada amuk hanna magi mafamda phangakliba nungsibase minambagi nungsiba oira male khanna lanchinmada warongna kauramduna chatkimada nupado tokpham khangde टेबल दुदा मकुत अनीना ngaktuna sor chauna holi Lucy su lanjin bagi manakta laktuna lengzumda haipet sui daso aibu thamoi singna nungsi haiba natra hozikida lanjin ba lengzilna warongna chatkibadunda Lucy da sauni yinglaktuna khonjel da kanna laktuna hairi matam kaya changna nangbu thamoi singna nungsi jarakpada aina chanya kya fangki अदुगी ngarang nahan de ifam da phawrak liba nungsibasina aibu kayagi matik harau halli nungai halli haina mafam da haigi tawbada mana ibu waruduna chatkibana daso lanjen ba Lucy da yingduna makhut ani lone please agi khongthang khuding yengsin birano nangna agi khongthang khuding yengsilaga leiradi mana ibu atum warurani nang satkro ifam dagi nang laukro narakta satpi leirang nangdi narakta dumak lei satamkro पंगलबा ई थमोई बुमय थेम तौदुना इफम द हंजिलगा लेसा तंबिरकलनो मान हाइरी बवादु लोइबगा पुनसिबा हाथो हाथो लागतुना नुपा इसे दो कपलगा चटखी नंग करी हारोगे लंजेन ब पुनसिबा ई वादुदा मनाक तलेपतुना लेरिबा नुपीदुदा हन्ना यिंगलमदे कादुदा गी थोखरे मा चटखिबगा पुनसिबा लुसिदो अनसिलगा नोकफेत तौवी इचेना कपगा चेनखिबे मरम खुदिंग नंग ओइरमबा Ibema ai wahagi munata nangi fatraba nungsi machuna sanglamba nupase aikhoi myam changdane ising khub akhobak chaisalaga fatraba nungsi machu se samthoktuna amakpa yaudraba nungsi machuna thamoi de sangbada ngai nangna mukali taisin gi khalanu punsiba wa do hairam laga rumdu da yithuna thokre kana su leitraba matamda nupi do tarakliba mapi do taithok makha da kumtharagli Lady missing aduda hanna yingdudre asum laktuna gate maya da khamliba gari da kare machana gari famkibaga unaraglabro chasira santi su gari thoduna lai sumang da khamkibaga Lucy thuna kumduna magi room da changi room gi thongdu chitna lon sinaga makha da git launa phamtharaga kaplaga lauri Lucy bada hin bathiga no haibado aina tana ahin bathirure mana no mairamba aina thiri ba hin basina nasa pomba wa mai kum chalakini haibado ai chae ai sa pomba wa mai na chae ai khang mangam tre lanjen mada warongna kauram laga lakiba nupi do sumang duda maku madi manem lei semduna leirambada umbada awaba saktam losili Ima Lai masu ningzil na yinglaktuna Haima nang bula abo Haima natom tala iro nang dasaw di dasaw do tabakra chilina ay oto da tum la aba ho pare sangu nang sunya nang gikada po thazaruro Lai mana chatlo hairakpada mafamduda kuina pantharudre makhong yang na thangduna chatkiba mamau da yinglaga Dipakna Mama Paini hina mause Lai mandoktuna Ho adubudi ne Lai ma igi imawni dana Somna lingzil magi kada karaktuna git launa pamthe Kapai Ngasai lanchen malusida hayaw mawada Hanjin hanzina kong da tarak labada Makut anina mana kong dumensili Ay mukpang banubisibo Ngasigi sama sida layram kidra Mahu jilaba Nupa mana hairappa wahibo Aina karigi thazarubano Mapamda sing manushiba kaino haibo khangda Mana hairappa nungsibada Aina hanjinanzin khudi thiruri sa kaigino Madi sani Minungsi leitaba sa Minungsi kaino khangtaba sani Tamtiba sa amu oirabaso Nongna faurakliba nangi nungsibasina Sa olaba aigi thamoise
ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯂꯤꯡꯖꯦꯜ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯃꯆꯥꯗꯣ ꯄꯥꯏꯈꯠꯇꯨꯅ ꯂꯟꯆꯦꯟꯕꯗ ꯄꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯝꯂꯕ ꯊꯃꯣꯏꯁꯦ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯪ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯄꯥꯏꯔꯣ, ꯊꯥꯡꯁꯦ ꯄꯥꯏꯌꯨ, ꯑꯗꯨꯒ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯣ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯅꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯅꯣꯏꯒꯤ ꯅꯔꯛꯇ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯅ ꯄꯤꯔꯛꯂꯤꯕ ꯊꯥꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯅꯪꯕꯨ ꯎꯔꯛꯇꯕꯗ ꯑꯉꯥꯎꯕ ꯑꯣꯜꯂꯕ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯗꯨꯝꯕ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ, ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯣ ꯐ꯭ꯂꯣꯔꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯔꯒ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯣꯛꯅꯤ ꯍꯥꯏꯔꯗꯤ ꯀꯞꯄꯨ, ꯄꯦꯟꯅ ꯀꯞꯄꯨ꯫ ꯅꯪꯅ ꯀꯞꯄ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯁꯨ ꯄꯦꯟꯅ ꯀꯞꯀꯦ꯫ ꯅꯐꯝꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯅꯕ ꯅꯨꯄꯤ ꯃꯥꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯌꯨꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯁꯥꯅꯤ ꯈꯜꯂꯤꯕ ꯑꯩꯁꯦ ꯅꯈꯨꯠꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯦꯟꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ꯫